si achova movement ama tawdaba yaro kaigino hamyam loi khangabani se aduna adugi nahangai akoin home minister unaba matamda the side dagi different angle dagi to loima state government su pigre na haire ada is different organization su pigre ai samak su home minister unaba defense minister unaba da number 1 point ta su lokop gi wari kamsari se adudi hauzik su ku militant sing sina achova role ama handaki manipur thukai na bhona bada irai chamu thana bhona bada achova role lore haisi angabani adudi hauzik powdak security advisor masag unaba da su moreda incident thokuma matam designated game ta mi ka lai se advisor masana su haira bani ai unaba haira bani hame lokta thok incident su designated game da mi ta lai se haira bani adu hoji powda su se lokok trip se kari gino haiba dune ba aduna yengasi adubo akoi gi site gi aseng chumba tawba yaba report pizare adubo moina kari torpa adu yengasi toroktra kari torokta ba thok ta bani kai na haben tamda si yenga ga gas to thagat laga on mai cha iba pot bo kai chaksa sanu tamle ya pote apo anyhow toraga ising haira ga mutha ta bani akoi sai gi moi bani na